Class 7 Maths Chapter number 1 Integers ꯑꯍꯥꯟꯕ ꯁꯔꯨꯛ Class 6ꯇꯁꯨ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ integerꯁꯦ ꯀꯩꯅꯣꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯖꯅ ꯍꯧꯅ ꯍꯥꯏꯖꯔꯝꯒꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ number line ꯑꯃ ꯂꯩꯔꯦ number line ꯁꯤꯗꯩꯁꯤꯗ 0 ꯂꯩꯔꯒ right ꯂꯣꯝ ꯆꯠꯈꯤꯕ 0ꯗꯒꯤ right ꯂꯣꯝ ꯆꯠꯈꯤꯕꯁꯤꯅ 1 2 3 4 5 ꯑꯅ ꯆꯠꯈ꯭ꯔꯦ left ꯂꯣꯝ ꯆꯠꯈꯤꯕꯁꯤꯅ -1 -2 -3 ꯆꯠꯂꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 1 ꯃꯁꯤꯡꯁꯦ 1ꯗꯒꯤ ꯍꯧꯔꯒ ꯁꯨꯝ ꯆꯠꯈꯤꯕ ꯃꯊꯪ 7 8 9 10 ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯁꯤꯕꯨꯅ natural number ꯍꯥꯏꯔꯅꯦꯕ natural number ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯤꯒꯤ natural numberꯁꯤꯗ ꯑꯩꯈꯣꯏꯅ 0ꯁꯨ ꯌꯥꯎꯔꯒ count ꯇꯧꯔꯕ 0 1 2 3 4 5 6 7 8 ꯃꯊꯪ ꯑꯗꯨꯕꯨꯅ ꯑꯩꯈꯣꯏꯅ whole number ꯍꯥꯏꯔꯅꯤꯗꯅꯀꯣ whole number 시보시 야리고 natural number 칸에 1dagi hawraga ꯆꯠꯈꯤꯕ number ꯁꯤꯡꯖꯨꯃꯅ natural number 0dagi hawraga laagana whole number 하ꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒ ꯇꯔꯥ ꯑꯩꯈꯣꯏ numberꯁꯦ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟ left from the -1 -2 -3 -4 -5 ꯃꯊꯪ ꯂꯩꯕ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯝꯒꯤ 0dagi hawraga right ꯂꯣꯝ ꯆꯠꯈꯤꯕꯁꯤꯕꯨꯅ positive integer 하ꯔꯅꯤ positive integer 하ꯔꯅꯤ ꯁꯣꯝ ꯅꯥꯀꯟꯗ left ꯂꯣꯝ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯅ negative integer ꯍꯥꯏꯔꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥ ꯇꯥꯔꯦ negative integer ꯍꯥꯏꯔꯒꯗꯤ negative integer ꯍꯥꯏꯔꯒꯗꯤ -1 -2 -3 -4 ꯃꯊꯪ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯔꯗꯤ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯔꯦꯁꯄꯣꯟ ꯇꯧ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯔꯦꯁꯄꯣꯟ ꯇꯧꯔꯤ ꯃꯇꯤꯛ ꯅꯪ ꯇꯨꯝꯅꯤꯡꯉꯣꯏꯗꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯦꯃꯥ ꯋꯥꯔꯤ ꯇꯥꯕꯗꯤ ꯇꯨꯝꯅꯤꯡꯉꯣꯏꯀꯣ ꯇꯨꯝꯅꯤꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯨꯝꯕ ꯌꯦꯡꯉꯒꯗꯤ ꯇꯨꯝꯅꯤꯡꯕꯅꯦꯕ ꯇꯨꯝꯅꯤꯡꯗꯅꯕꯅꯦꯕ ꯑꯩꯅ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯈꯨꯝꯃꯨ ꯅꯪꯀꯟꯅ ꯍꯣꯠꯂꯒ ꯆꯠꯀꯦꯁꯨ ꯌꯥꯏꯀꯣ ꯉꯥꯛꯇꯪ ꯁꯤꯟꯕꯗꯗꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯍꯧꯁꯦꯕ ꯑꯗꯨꯗꯤ ꯄꯣꯖꯤꯇꯤভ ꯏꯟꯇꯤꯖꯔ ꯍꯥꯏꯔ ꯀꯅꯥ ꯑꯣꯏꯔꯅꯤ ꯈꯨꯝꯁꯤꯀꯣ 1 2 3 4 ꯃꯊꯪꯗ ꯆꯠꯈꯤꯗꯣꯏꯅꯦ ꯁꯤꯅ ꯄꯣꯖꯤꯇꯤভ ꯏꯟꯇꯤꯖꯔ -1 ꯃꯥꯏꯅꯁ ꯆꯠꯈ꯭ꯔꯁꯤꯅ ꯅꯦꯒꯦꯇꯤভ ꯏꯟꯇꯤꯖꯔ ꯑꯗꯨꯒ ꯄꯨꯂꯞꯁꯦ ꯁꯤꯒꯤ ꯄꯨꯂꯞꯁꯦ ꯃꯁꯤꯡ 마이너스 ꯀꯥꯡꯕꯨꯁꯨ ꯄ꯭ꯂꯁ ꯀꯥꯡꯕꯨꯁꯨ ꯖꯤꯔꯣꯁꯨ ꯃꯣꯏ ꯄꯨꯂꯞꯁꯤꯕꯨ integer 하ꯔꯅꯤ ꯍꯧꯖꯤꯛ integer ꯈꯪꯉꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯈꯥꯁꯤ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯀꯅꯥꯗꯒꯤ ꯄꯤꯛꯏ ꯍꯥꯏꯕ ꯑꯃ ꯂꯥꯛꯇꯧꯔꯕꯅꯦꯕ ꯁꯤꯐꯧꯁꯤ ꯌꯥꯏꯀꯣ ꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯡꯉꯣ can you write this mark integers in ascending order sida mana haise sida mark sida ama tawre sida ama tawre sigi mark tawribashinje ascending order iyo habaneba habadi pm badagi sum chawkalaktuba ascending order hadi pm badagi sum chawkalaktuba adi -5 ko -1 ko +3 ga ja ascending order even tanda -5 -1 3 ni lakaniba sida haise kaino sum chathari matik sum piktuneba masingje sum chakhale matik masing sum chawkalaktuneba ꯑꯩꯈꯣꯏ ꯈꯪ ꯂꯩꯔꯦ 1 2 ꯀꯅꯥꯅ ꯆꯥꯎꯏ 2ꯅ ꯆꯥꯎꯏ ꯈꯪ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯅꯝꯕꯔ ꯂꯥꯏꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯃꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ -2ꯒ -1 ꯀꯅꯥꯅ ꯆꯥꯎꯔꯦ -2ꯒ -1 ꯀꯅꯥꯅ ꯆꯥꯎꯔꯦ ꯍꯥꯏꯕ ꯑꯃ ꯋꯥ ꯑꯃ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯥꯏꯅꯁꯀꯤ ꯃꯇꯥꯡꯗꯗꯤ ꯁꯣꯝ ꯅꯥꯀꯟ ꯑꯣꯏꯔꯣꯝꯁꯤꯗ ꯆꯠꯊꯔꯤ ꯃꯇꯤꯛ ꯄꯤꯛꯄ ꯍꯦꯟꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ -2ꯒ -1ꯒꯁꯦ -1 ꯍꯦꯟꯅ ꯆꯥꯎꯗꯣꯏꯅꯦꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯃꯁꯤꯡꯗ ꯍꯥꯏꯔꯒꯗꯤ 2ꯒ 1 ꯈꯇꯪ 2ꯒ 1 ꯈꯇꯪ ꯍꯥꯏꯔꯗꯤ 2ꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯑꯗꯨꯕꯨ ꯃꯥꯏꯅꯁ ꯂꯥꯛꯑꯒꯗꯤ -1 ꯍꯦꯟꯅ ꯆꯥꯎꯔꯦ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯆꯠꯊꯔꯤ ꯃꯇꯤꯛ ꯄꯤꯛꯄ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯍꯥꯏꯔꯁꯦ -16ꯒ -4ꯒꯁꯦꯀꯅꯥꯅ ꯄꯤꯛꯑꯦ ꯆꯨꯝꯃꯦꯀꯣ -16ꯁꯤꯅ ꯄꯤꯛꯇꯣꯏꯅꯤꯀோ ꯀꯅꯥꯅ ꯆꯥꯎꯔꯦ -4ꯁꯤꯅ ꯆꯥꯎꯗꯣꯏꯕ ꯑꯗꯨꯗꯤ ꯈꯨꯝꯃꯣ ꯍꯧꯖꯤꯛ -4ꯁꯤꯒ 3ꯁꯤꯒ ꯀꯅꯥꯅ ꯆꯥꯎꯏ ꯃꯁꯥꯟ ꯇꯥꯕꯅꯤ 3ꯅ ꯍꯦꯟꯅ ꯆꯥꯎꯏ ꯃꯊꯪ -4ꯁꯤꯅ ꯄꯤꯛꯇꯣꯏꯕ 4ꯒ 3ꯒꯁꯦ 4ꯅ ꯆꯥꯎꯖ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯪꯉꯤꯕꯗꯤ -4ꯒ 3ꯒ ꯍꯥꯏꯕꯅꯤꯅ 3ꯅ ꯆꯥꯎꯋꯤ ꯍꯥꯏꯗꯣꯏꯕ ꯑꯃꯒ ꯍꯪꯒꯦ -9ꯒ 8ꯒ ꯀꯅꯥꯅ ꯆꯥꯎꯏ 8ꯅ ꯆꯥꯎꯏ ꯍꯥꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯆꯠꯂꯅꯦꯕ -16ꯒ 3ꯒ ꯀꯅꯥꯅ ꯆꯥꯎꯏ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯦ -16ꯁꯤꯒ 3ꯒ ꯀꯅꯥꯅ ꯆꯥꯎꯏ 3ꯅ ꯆꯥꯎꯏ ꯍꯥꯏꯗꯣꯏꯕ -16ꯅ ꯄꯤꯛꯇꯣꯏꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯐ ꯔꯣꯝ ꯆꯠꯂꯤꯈꯩ ꯅꯝꯕꯔꯁꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯇꯣꯏꯅꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯐꯧꯗ ꯌꯥꯔꯦ ꯃꯈꯥ ꯂꯥꯛꯀꯦ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ
A number line representing integers is given below. Number line ama pire integer piraga देखो ए मेंशन मिनरसेबा स -3 पिरामिड स -2 पिरामिड स कई लाकनी -1 लाकनी स कई लाकनी 0 लाकनी स कई लाकनी 1 2 3 4 कोई खंगदुसे लाइको सा 6 7 ला स कई लाकनी -4 लाकनी स कई लाकनी -5 सिददी जुमे माइनस माइ लाइको सा अदु मतंग होजे हारके मान हाइजिंगने -3 and -2 are marked. E F the mark to bilerame. Which integers are marked by B? B the kana lay. B the kana lay -6. B the -6 lay harani. D the kana lay kumu D the na -4 lay. H the D. H the na 0 lay. J the kana lay 2 lay. M the kana lay 5 lay. In the itokrabagi live ni ko. O the kana lay 7 lay. Plus 7. The my lay do never. Do the man hire mathangina. Arrange the right 7 ne -5 ne 4 ne 0 ne -4 ne ascending order har tam tam sum chakolak to ne draw tam chakolak to ne have ni shi da quite a piece kana na quite a people a minus ta machine quite ya chaw do ne pick to ne tra the -5 ka -4 kana na na pe -5 ne na pe egi no hai gi do number line da di som sa thari gai pick pe hele na hai gi dara -5 से लेरे -4 से लेरे -1 and p अदु मथंग दी ascending order रा अखोइना e gi higher di kana la khरे मथंग दा -5 मथंग दा -4 चक्रनी अदु मथंग kana kana चलनी हुसे तंग सिद kana मथंग kana चखला ई 7 kana memory 7 memory 4 memory 0 memory 0 la ani अदु मथंग दी 4 la ani and 7 हजे शुरू ब्रिंग सी 1 2 3 4 5 1 2 3 4 5 जुमे answer just माइने तादोने यारबा सिबौजे लाइरे हम लाई को सिबौदो ज्ञान तब लेरगदि अमहन ताबिउ को ओके असिम नेगेटिव इंटीजर पॉजिटिव इंटीजर आई आर हनग्रे ओके हौजिक फजबा म लाए खोइना असि म्यामसे खोइना हौजिक प्लस माइनस तोबे मतांग मा येंगजेबको ओके अना सी स्किप तौरमगी मरमसे सी इना सिदा हाइलाइट तारगदी नोइजि ngaurniba हाइरमबुदि याइको अदो कैसु काइते अदो सी हाइबे मोड हरेन अदुम अंक होल अदुमदा राइट चकनी लेफ्ट चकनी हबदा अदुम हाइरकेबको मखाइंग सिकोसा सिदा मान हाइ सिदि सिगी प्लस माइनस सिदि सिगी माना पिरिबा स्टेटमेंट चुमब्रा लानब्रा हाइबे येउ हाइबनी स्वाइदा लानबा चुमबा मैम याउरी अदुदी नंग येना साना येंजरो अदुगा होसे मका मरुइबो पॉइंट लाक्सेबा वीडियो से हम सांग तानिंगदबनेबको लाकेको सिदा additive inverse हाइबम तांगे मसिंग अमगी integer अमगी additive inverse हाइ तारगदी मसिंग दुगी नेगेटिव लाक्तबा 10 पिरमे -10 लाइको से स्माइल दना -10 पिरम तारगदी 10 76 पिरम गने d -76 माइनस यावर मगदी माइनस लौसो खरगा 76 ता हरानी स्माइल लेतुने additive inverse हाइसे को अदुदी -2 की additive inverse kai tare +2 तादुनी को अदुगा 3 की additive inverse ती -3 यम लारे को सिबोसा अदुदी होजि कनो द लाके exercise द लाके को exercise number 1.1 question number 1 number line number p सिदे इंगसि को temperature in degree celsius at different places on a particular day नोंगमा नुमित अमगी lam atop makal different places मैमगी क्याम सागे हबा टेम्परेचर जिगी डिग्री सेल्सियस ता पीबने हाबति सिदा पीजिंग लाहौल स्पीति हाइजिगी श्रीनगर गी शिमला गी उटी गी बेंगलुरु गी लाके के पीगे दो लाके को अदुगी टेम्परेचर पिरमने माने एरो कापगा लाहौल स्पीति गी सिदा लैको 10 नते को सिदा लैको यानो हबदो यिमिना दोने होजे सुमाइना डिफरेंट प्लेसेस लम खरगी असाबा और अयिंगबा टेम्परेचर से डिग्री सेल्सियस ता नुमित अमगी सिगी नंबर लाइन ता पिरम बनेबा सिबौजी है को दु क्वेश्चन जे येंग जिंगे ममांगदा खोय जे हाइदो जेबा शिमला से दी हम लाइन खंग ले शिमला से
ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯀꯌꯥ ꯁꯥꯔꯦ +5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯁꯥꯔꯦ ꯍꯥꯏꯗꯨꯅꯦꯕ ꯎꯇꯤꯁꯦ ꯀꯌꯥ ꯁꯥꯔꯦ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯃꯥꯅ 0ꯗꯒꯤ 5 ꯆꯣꯡꯉꯤꯁꯦ ꯍꯦꯛꯇ ꯆꯣꯡꯈꯤꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯑꯃꯃꯝ ꯂꯩꯍꯧꯔꯤꯁꯤ ꯎꯕ꯭ꯔꯥꯁꯦ ꯁꯤ ꯎꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯁꯤꯗ 5 ꯂꯩꯔꯦ sida 1 levam thoi ko sida 2 3 4 5 mai lak to ne ba adar ga di shimla si budi 5 ne khange de uti kya oirani thimina se 10 11 12 13 14 uti gi 14 oire ba na dra chamana na bengaluru kya oirani 20 21 22 bengaluru 22 oire thimina ji ko aduga Srinagar gidi kya oire hojik som chato natra didi sida mana chalise ama ani didi si -2 oirani ba Srinagar je adudana ubreng sida Srinagar sida moina sida thilai ji sai na te ko didi Laos Spiti haimina rasi -5 sida leire -6 -7 -8 Laos Spiti gi -8 laktuba gyan ta da ramon haige ngo si 0 si leire -1 -2 -3 -4 -5 -6 -7 -8 yabra adi Laos Spiti ke tare -8 degree Celsius si khang dargadi ahanba question je par je observe this number line je gengo and write the temperature of the places marked on it temperature ibiro haba places to hojik da koi tawmina record question number 1 je a je ma loire what is the temperature difference between the hottest and the coldest place among the above mana haibase siding jiko khwaidagi saba mafam duga khwaidagi ingba mafam duga adugi temperature difference to du hayu haibane mana haise ade akoina hojik sida noina thiraga hairo khwaidagi sabase kanano basdesida saba hairagadi positive da lani shoma kan lom la hydra birami balam sidi shimla su so positive nda la uti su la bengaluru su la dagadi khwaidai saba se kana gi tare bengaluru gi tare ko the hottest place se birami ba number line ji matugina bengaluru gi kaya na sida leije hoina kai haigi ma 22 degree celsius ne na haigi dra bengaluru sida leibage okay stam lere the coldest place ti kana tare khwaidagi ingba ja nang na hairo ko the Shimla gadra oiroi Srinagar gadra oiroi Laos Spiti beta som the pitha grigai minus ligai ingduni dana ko adu di Laos Spiti ki khoina ngasa kaya haigiba Laos Spiti ki khoina kaya haigiba -8 haigidro sida -1 -2 -3 -4 -5 -6 -7 -8 haigidro okay adu ningsing taragadi hoje khoina makha hotharase tangsim khatke okay adada aina hojik aina sijik taasu loirakpa matamda hotpagi niyom su utkani ko haidi kamain thara hotkadagi habdu utkani ko ada hojik akoina ahanbada hottest place ki yam sariba se kanano bengaluru gi dikya leire ai mathakta dam hochalake ko bengaluru gi dikya leire +22 aina plus haiba mamni som charkhiba natra 20 21 22 +22 leire Laos Spiti gidi kya Laos Spiti na coldest place na gidra ki batugina ade Laos Spiti ji el dang iri ko Laos Spiti kya na hare hoina maje -8 ta gidra -1 -2 -3 -4 -5 -6 -7 -8 stele ko -8 ne hare sibo buzi hare adudi akoina ugodaba kawedaba amleko sida ina plus irise sida minus irise kawba deba ko yongma kha adudi temperature difference habane ba temperature kayam khetnage habane ba ko adudi difference hola se ba difference se kanana hana mamang thanga thamakani haiba wa ama leiba sida hangara ada kwai man haise kana imarta no hottest and coldest habane ba adudi ahan ba laiba question da ahan ba laiba sa ma gyan thambiyo the hottest se khoina bengaluru gi haigidra +22 leire ko difference haibani na minus to birani
ꯀꯩ ꯍꯥꯏꯕ ꯗꯤꯐ꯭ꯔꯦꯟꯁ ꯈꯦꯠꯅꯕ ꯇꯥꯕꯅꯤꯅ ꯃꯥꯏꯅꯁ ꯇꯧꯕꯤꯔꯅꯤ ꯀꯣ ꯑꯗꯨꯒ ꯀꯅꯥꯗꯒꯤ ꯍꯣꯇꯦꯁ ꯄ꯭ꯂꯦꯁꯇꯒꯤ ꯀꯣꯜꯗꯦꯁ ꯄ꯭ꯂꯦꯁꯇꯤ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯅ ꯍꯥꯏꯈ꯭ꯔꯦ -8 ꯑꯗꯨꯗꯤ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯒꯤꯗꯤ ꯃꯁꯥꯒꯤ ꯃꯥꯏꯅꯁ ꯑꯃ ꯂꯩꯖꯩꯀꯣ ꯃꯁꯥꯒꯤ ꯃꯥꯏꯅꯁ ꯑꯃ ꯂꯩꯖꯩ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯃꯥꯏꯅꯁꯇꯣ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ -8 ꯑꯅ ꯊꯝꯃꯛꯇꯣꯔꯤꯕ ꯁꯤꯐꯧꯁꯦ ꯌꯥꯕ꯭ꯔꯥ ꯁꯤꯒꯤ ꯃꯥꯏꯅꯁꯅ ꯀꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯥꯅ ꯗꯤꯐ꯭ꯔꯦꯟꯁ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕ ꯁꯤꯒꯤ ꯃꯥꯏꯅꯁꯁꯤꯅ ꯀꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨ -°C ꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯄꯤꯖꯔꯝꯕꯒꯤ ꯃꯥꯏꯅꯁ ꯂꯥꯛꯏꯕ ꯑꯗꯨꯗꯤ ꯁꯤꯗ ꯃꯥꯏꯅꯁ ꯏꯟꯗꯨ ꯇꯧꯗꯣꯔꯦꯕꯀꯣ ꯃꯥꯏꯅꯁ ꯏꯟꯗꯨ ꯇꯧꯗꯣꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤ ꯈꯪꯗꯕ ꯀꯟꯁꯦꯞ ꯈꯪꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅ ꯍꯣꯠꯀꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯀꯦꯀꯣ +22 ꯂꯩꯖꯔꯅꯤ ꯃꯥꯏꯅꯁꯀ ꯏꯟꯗꯨ ꯇꯧꯕꯁꯦ ꯄ꯭ꯂꯁ ꯇꯥꯏꯌꯦꯕ ꯄ꯭ꯂꯁ ꯇꯥꯏꯀꯣ +8 ꯑꯣꯏꯔꯅꯦꯕ ꯑꯗꯨ ꯄꯨꯂꯞꯅ ꯃꯥꯁꯦ 30°C ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯟꯁꯔꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯏꯅꯁ ꯏꯟꯇꯨ ꯇꯧꯕꯒꯤꯁꯨ ꯃꯇꯥꯡꯁꯦ ꯍꯥꯏꯒꯦꯀꯣ ꯃꯁꯤꯡ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯏꯟꯇꯨ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯇꯣꯞꯄ ꯃꯁꯤꯡ ꯂꯧꯁꯤꯜꯂꯒ ꯇꯥꯛꯀꯦ 3ꯒ 2ꯒ ꯍꯦꯛꯇ ꯍꯥꯏꯔꯁꯤꯅꯦ ꯁꯤꯗ 3ꯒ +3ꯁꯤꯒ ꯏꯟꯇꯨ +2ꯒ ++ ꯏꯟꯇꯨ ꯇꯧꯕ ꯃꯇꯝꯗꯗꯤ 3 2 are 6 +6 ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯃꯈꯥ ꯍꯥꯏꯔꯛꯀꯦꯀꯣ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ +3 ꯑꯗꯨꯝ ꯊꯝꯒꯦ ꯏꯟꯇꯨ 2ꯁꯦ ꯃꯥꯏꯅꯁꯇ ꯄꯤꯔꯝꯕ ꯇꯥꯔꯕ ꯑꯗꯨꯗꯤ ꯄ꯭ꯂꯁ ꯏꯟꯇꯨ ꯇꯧꯗꯣꯏꯁꯦ +1 ꯑꯃꯒ -1 ꯑꯃꯒ ꯑꯇꯥꯔꯒꯗꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯏꯅꯁ ꯇꯥꯔꯛꯀꯅꯦꯕ ꯃꯥꯏꯅꯁ ꯑꯃ ꯌꯥꯎꯕꯒꯤ ꯑꯗꯨꯕꯨ ꯉꯁꯥꯏ 3 2 are 6 ꯂꯩꯈꯤꯕꯗꯨꯗꯤ 6 ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯥꯏꯟꯗꯤ ꯃꯥꯏꯅꯁ ꯂꯥꯛꯀꯅꯤ ꯃꯔꯝꯗꯤ +1ꯒ -1ꯒ ꯏꯟꯇꯨ ꯁꯨꯅꯕꯒꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯅ ꯑꯅꯤꯃꯛ ꯃꯥꯏꯅꯁ ꯑꯣꯏꯍꯜꯂꯒꯦꯕ -3 ꯏꯟꯇꯨ -2 ꯑꯣꯏꯍꯜꯂꯒꯦꯕ ꯃꯥꯏꯅꯁ ꯏꯟꯇꯨ ꯇꯧꯕꯁꯦ +, ꯑꯣꯜꯂꯦ ꯍꯥꯏꯗ꯭ꯔꯦꯅ ꯍꯧꯖꯤꯛꯇ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨ +6 ꯂꯥꯛꯀꯅꯦꯕ ꯁꯦ ꯊꯪꯗꯅ ꯍꯟꯗꯛꯅ ꯁꯤ -3 ꯑꯣꯏꯔꯒ ꯁꯤꯒꯤ +2 ꯑꯣꯏꯍꯟꯒꯦꯕꯀꯣ ꯑꯩꯅ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡ ꯊꯝꯃꯤꯁꯦ ꯏꯟꯇꯨꯁꯤꯒ ꯁꯤꯒꯤ ꯏꯟꯇꯨ ꯁꯥꯏꯟꯁꯤꯒ +ꯁꯤꯒ ꯏꯟꯇꯨ ꯁꯥꯏꯟꯁꯤꯒ ꯃꯥꯏꯅꯁꯁꯤꯒ ꯊꯝꯃꯤꯟꯅꯕ ꯌꯥꯗꯕꯩꯅꯤꯀꯣ ꯁꯤꯗ ꯃꯥꯏꯅꯁ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯤ 3 2 are 6 ꯃꯥꯏꯅꯁ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯥꯏꯅꯁ ꯊꯝꯕꯤꯔꯅꯦꯕ ꯈꯪꯉꯕꯁꯦ ꯌꯥꯝ ꯂꯥꯏꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩ ꯊꯛ ꯂꯥꯎꯅ ꯔꯤꯚꯤꯖꯟ ꯆꯠꯀꯦ ꯄ꯭ꯂꯁ ꯉꯥꯛꯇ ꯑꯣꯏꯔꯝꯃꯕ ꯄ꯭ꯂꯁ ꯂꯥꯛꯑꯦ ꯏꯟꯇꯨ ꯇꯧꯁꯟꯅꯕꯗꯅꯤꯀꯣ ꯍꯥꯏꯁꯦ ꯏꯟꯇꯨ ꯇꯧꯁꯟꯅꯕ ꯃꯇꯝꯗ ꯃꯥꯏꯅꯁ ꯑꯃ ꯌꯥꯎꯔꯝꯃꯕ ++ ꯉꯥꯛꯇ ꯂꯩꯔꯗꯤ +, ꯂꯥꯛꯑꯦ ꯃꯥꯏꯅꯁ ꯌꯥꯎꯔꯝꯃꯕ ꯃꯥꯏꯅꯁ ꯂꯥꯛꯑꯅꯤ ꯃꯥꯏꯅꯁ ꯉꯥꯛꯇ ꯑꯣꯏꯔꯕ +, ꯑꯣꯜꯂꯛꯑꯅꯤ ꯃꯥꯏꯅꯁ ꯑꯃ ꯍꯦꯛ ꯌꯥꯎꯔꯕ ꯁꯣꯝꯗ ꯌꯥꯎꯒꯦꯔꯥ ꯁꯣꯝꯗ ꯃꯥꯏꯅꯁ ꯌꯥꯎꯔꯦꯀꯣ ꯑꯗꯨꯗꯤ ꯃꯥꯏꯅꯁ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯑꯃ ꯍꯪꯖꯔꯛꯀꯦ -5 ꯏꯟꯇꯨ -2 ꯀꯌꯥ ꯇꯥꯏ +10 ꯇꯥꯏ ꯆꯨꯝꯃꯦꯀꯣ -5 ꯏꯟꯇꯨ 2 ꯀꯌꯥ ꯇꯥꯏ -10 ꯇꯥꯏ ꯃꯥꯏꯅꯁ ꯌꯥꯎꯕꯒꯤ ꯀꯣ ꯎꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ 5 ꯏꯟꯇꯨ -2 ꯀꯌా ꯇꯥꯏ -10 ꯍꯩꯔꯦ ꯈꯪꯉꯅꯤꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯃꯊꯪ ꯌꯦꯡꯁꯤ ꯑꯣꯀே what is the temperature difference between Lahore Spiti and Srinagar ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯒ ꯁꯤꯗ ꯂꯩꯔꯦ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤ ꯁ꯭ꯔꯤꯅꯒꯔꯁꯤꯒꯒꯤ ꯇꯦꯝꯄꯔꯦꯆꯔ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯗꯤ ꯑꯃꯨꯛꯀꯁꯨ ꯈꯦꯠꯅꯕ ꯍꯥꯏꯕꯅꯤꯅ ꯃꯥꯏꯅꯁ ꯇꯧꯔꯅꯤꯁꯦ ꯈꯪꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯔꯤꯅꯒꯔꯒꯤ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯌꯥꯅꯣꯕ ꯁ꯭ꯔꯤꯅꯒꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨꯃ ꯈꯪꯉꯅꯤ ꯑꯗꯨꯒ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯒꯤ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨꯃ ꯍꯥꯟꯅ ꯊꯤꯗꯣꯛꯑꯁꯦꯕ ꯌꯥꯔꯦꯀꯣ ꯁꯤꯐꯧꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯀꯟꯁꯦꯞ ꯑꯃ ꯇꯥꯛꯇꯣꯏꯁꯦ ꯁꯤꯗ ꯍꯥꯟꯅ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯒ ꯁ꯭ꯔꯤꯅꯒꯔꯒꯒꯤ ꯇꯦꯝꯄꯔꯦꯆꯔ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯁꯤ ꯁ꯭ꯔꯤꯅꯒꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯃꯥꯗꯤ -2 ꯇꯥꯔꯅꯤ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯅ ꯁꯤꯗ ꯂꯩꯔꯦ -8 ꯇꯥꯔꯅꯤ ꯈꯪꯉ ꯃꯇꯨꯡꯗ ꯃꯥꯏꯅꯁ ꯌꯥꯎꯋꯦꯁꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯔꯤꯁꯦ ꯗꯤꯐ꯭ꯔꯦꯟꯁ ꯄꯨꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯅꯥꯗꯒꯤ ꯈꯥꯏꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯉꯁꯥꯏ ꯑꯩꯅꯗꯤ ꯃꯃꯥꯡꯗ ꯍꯣꯇꯦꯜꯁꯇꯨꯒꯤ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯒꯤꯗ꯭ꯔꯥ ꯃꯃꯥꯡꯗꯒꯤ ꯃꯅꯨꯡ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯒꯤꯗ꯭ꯔꯥ ꯅꯝꯕꯔ ꯕꯤꯗ ꯑꯗꯨ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯑꯩ ꯑꯃ ꯂꯥꯛꯀꯦꯕ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯅꯪꯅ ꯑꯆꯧꯕꯗꯒꯤ ꯃꯆꯥ ꯈꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯈꯥꯏꯗꯣꯛꯄ ꯌꯥꯗꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ -2ꯒ -8ꯒꯁꯦ ꯀꯅꯥꯅ ꯆꯥꯎꯏ -2ꯅ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯗ ꯈꯥꯏꯗꯣꯛꯇꯣꯏꯅꯤꯀꯣ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕꯒꯤ ꯃꯁꯥꯏ ꯃꯥꯏꯅꯁ ꯑꯃ ꯂꯩꯖꯔꯅꯤ ꯁꯤꯐꯧꯁꯨ ꯌꯥꯕ꯭ꯔꯥ ꯃꯨꯟꯅ ꯇꯥꯎ ꯀꯟꯁꯦꯞꯁꯦ ꯂꯨꯏ ꯁꯤꯒꯤ ꯃꯥꯏꯅꯁ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯥꯅ ꯃꯣꯏꯅ ꯀꯣꯏꯁꯟꯗ ꯗꯤꯐ꯭ꯔꯦꯟꯁ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯩꯅꯤ
ꯁꯤꯐꯧꯁꯨ ꯌꯥꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯦ -2ꯗꯒꯤ -8 ꯈꯥꯏꯗꯣꯛꯇꯣꯏꯅꯦ ꯍꯥꯏꯕ ꯃꯔꯝꯗꯤ -8ꯁꯦ ꯄꯤꯛꯑꯦꯕ -2ꯗꯒꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯍꯣꯜꯂꯛꯀꯦ ꯑꯃꯨꯛ -2 ꯂꯩꯖꯔꯦ ꯃꯥꯏꯅꯁ ꯏꯟꯇꯨ ꯃꯥꯏꯅꯁ ꯇꯧꯔꯗꯤ ꯄ꯭ꯂꯁ ꯑꯣꯜꯂꯦꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯑꯗꯨ +8 ꯑꯣꯜꯂꯅꯦꯕ ꯑꯗꯨꯇꯥꯔꯒꯗꯤ ꯁꯤꯗ -2ꯒ +8ꯒ ꯃꯥꯏꯅꯁ ꯇꯧꯅꯔꯅꯤ ꯑꯁꯤ +6 ꯇꯥꯔꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯥꯔꯤꯅꯣ ꯈꯪꯉꯝꯃꯣꯏꯗꯣꯏꯅꯦꯕ 8ꯇꯒꯤ 2 ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ 6 ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯈꯪꯉꯤꯗꯅ ꯑꯗꯨꯗꯩ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯊꯕꯛꯀꯤ ꯕꯦꯁꯤꯛꯇ ꯇꯥꯛꯏꯅꯤ ꯍꯌꯦꯡꯋꯥꯏ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯔꯥꯏꯕꯁꯤꯗꯤ ꯁ꯭ꯀꯤꯞ ꯇꯧꯒꯅꯤꯀꯣ ꯑꯗ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑ ꯊꯝꯃꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯂꯩꯔꯝꯗꯣꯏꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ ꯅꯪ ꯆꯦꯛꯁꯤꯟꯒꯗꯧꯕꯁꯦ ꯑꯆꯧꯕꯗꯒꯤ ꯃꯆꯥ ꯈꯥꯏꯗꯣꯛꯀꯗꯧꯕꯅꯤꯀꯣ -2ꯒ -8ꯒ -2ꯅ ꯆꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯏꯅꯁ ꯌꯥꯎꯕ ꯀꯥꯡꯕꯨꯗꯗꯤ ꯑꯗꯨꯅ -2ꯗꯒꯤ -8ꯁꯦ ꯈꯥꯏꯗꯣꯛꯏꯅꯦꯕꯁꯦ -2ꯗꯒꯤ -8ꯁꯦ ꯈꯥꯏꯗꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯂꯁ ꯂꯥꯛꯏꯁꯦ ꯃꯔꯝꯗꯤ -ꯁꯤꯒ -ꯁꯤꯒ ꯏꯟꯇꯨ ꯇꯧꯁꯟꯅꯔꯒ ꯄ꯭ꯂꯁ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯏꯟꯇꯨ ꯇꯧꯕꯒꯤ ꯇꯥꯛꯈ꯭ꯔꯦꯗꯅ ꯁꯤꯗ ꯃꯥꯏꯅꯁ ꯂꯩꯁꯤꯃ ꯀꯥꯎꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ 8+2 ꯇꯧꯁꯜꯂ ꯊꯝꯈ꯭ꯔꯗꯤ ꯂꯥꯟꯗꯣꯏꯅꯦꯕ ꯁꯤꯗ ꯃꯥꯏꯅꯁ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯨ ꯃꯥꯏꯅꯁ ꯇꯧꯍꯜꯂꯒ ꯁꯤꯗ 6 ꯇꯥꯍꯜꯂꯤꯅꯦ ꯁꯤ ꯀꯥꯎꯕ ꯌꯥꯗꯦꯕ ꯈꯪꯉꯕ ꯁꯤꯐꯧꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯁꯨꯝ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯑꯩꯅ ꯅꯣꯏꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤꯡꯉꯦ ꯍꯧꯖꯤꯛ -5 + 10 ꯀꯌꯥ ꯇꯥꯏ ꯁꯤꯅꯦꯕ ꯃꯥꯏꯅꯁ ꯑꯃ ꯂꯩꯀꯣ ꯑꯗꯨꯗꯤ ꯃꯥꯏꯅꯁ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯃꯥꯏꯅꯁ ꯇꯧꯔꯅꯤ ꯑꯗꯨꯗꯤ 5 ꯇꯥꯔꯦ 5 ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯥꯏꯟ ꯀꯅꯥꯒꯤ ꯂꯧꯒꯅꯤ ꯁꯥꯏꯟꯁꯦ ꯑꯆꯧꯕ ꯃꯁꯤꯡꯗꯨ ꯁꯤꯒꯤ 5ꯁꯤꯒ 10ꯁꯤꯒ ꯀꯅꯥꯅ ꯆꯥꯎꯏ 10ꯁꯤꯅ ꯆꯥꯎꯏꯅ ꯄ꯭ꯂꯁ ꯂꯧꯔꯅꯦꯕ ꯍꯟꯗꯛꯃꯨꯛ ꯑꯩ -10 ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯁꯤꯗꯤ ꯁꯨꯝ ꯅꯣꯏ ꯁꯥꯏꯟ ꯇꯥꯛꯄꯅꯤꯀꯣ ꯀꯅꯥꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯝꯕ ꯁꯤ -10 + 5 ꯍꯥꯏꯕꯒꯁꯨ ꯃꯥꯟꯅꯩꯌꯦ ꯁꯤꯁꯦ 5ꯀꯤ ꯃꯃꯥꯡꯗ +, ꯂꯩꯅ ꯂꯧꯗꯣꯏꯅꯤꯗꯅ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯗꯤ ꯁꯤꯗ ꯃꯆꯥꯁꯤꯗꯒꯤ ꯑꯆꯧꯕ ꯈꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯗꯅ ꯑꯗꯨ ꯁꯤꯗ ꯑꯩ ꯉꯁꯥꯏ ꯈꯦꯠꯅꯕ ꯊꯣꯏꯒꯤ ꯇꯥꯛꯏꯅꯤꯀꯣ ꯁꯦ ꯃꯨꯟꯅ ꯇꯥꯒꯣ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯃꯊꯪ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯤꯗ -10ꯁꯤꯒ 5ꯁꯤꯒ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯗ 5 ꯇꯥꯔꯅꯤ 5ꯄꯨꯗꯤ ꯇꯥꯔꯅꯤꯕ ꯈꯪꯉꯕ꯭ꯔꯥ ꯑꯗ ꯁꯥꯏꯟꯁꯦ ꯑꯆꯧꯕꯁꯤꯒꯤ ꯂꯧꯔꯒ -5 ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯣꯏ ꯍꯥꯏꯔꯛꯑꯣꯀꯣ ꯍꯧꯖꯤꯛ ꯑꯩ ꯍꯪꯒꯦ 2 - 5 ꯀꯌꯥ ꯇꯥꯒꯅꯤ 2 - 5ꯁꯦ 5 - 2ꯒ ꯃꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯗꯤ 3 ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦ ꯑꯗ 3ꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯥꯏꯟꯁꯦ ꯀꯅꯥꯅꯣ 2ꯒ 5ꯒ ꯀꯅꯥꯅ ꯆꯥꯎꯏ 5ꯅ ꯆꯥꯎꯏ ꯑꯗꯨꯅ ꯁꯥꯏꯟꯁꯦ 5 - 3 ꯇꯥꯗꯣꯏꯅꯦ ꯍꯥꯏꯕꯁꯤꯃ ꯀꯥꯎꯔꯅꯣꯕ ꯁꯤꯃ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁ꯭ꯔꯤꯅꯒꯔꯁꯦ ꯀꯌꯥꯅꯦ ꯍꯥꯏꯈꯤꯕ -2ꯅꯦ ꯍꯥꯏꯈ꯭ꯔꯦ ꯂꯥꯍꯣꯜ ꯁ꯭ꯄꯤꯇꯤꯁꯤꯅ -8ꯅꯦ ꯍꯥꯏꯔꯦꯗꯅꯀꯣ ꯁꯤꯐꯧꯗꯤ ꯌꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯆꯧꯕꯗꯒꯤ ꯃꯆꯥ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯆꯧꯕ -ꯇꯗꯤ -2 ꯁꯤꯒ -8ꯁꯤꯒ -2ꯅ ꯆꯥꯎꯕꯅꯤ나 -2ꯗꯒꯤ -8 ꯈꯥꯏꯗꯣꯛꯎ ꯑꯆꯧꯕꯗꯒꯤ ꯃꯆꯥ ꯈꯥꯏꯗꯣꯛꯎꯅ ꯍꯥꯏꯈꯤꯗ꯭रा ꯑꯆꯧꯕ 2 -2ꯁꯤꯗꯒꯤ ꯃꯆꯥ -8 ꯈꯥꯏꯗꯣꯛꯎꯅ ꯍꯥꯏꯈꯤꯗ꯭रा ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯅꯪꯒꯤ ꯑꯟꯁꯔꯁꯦ ꯆꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ 5 - 10 ꯁꯤꯁꯨ ꯌꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯣꯏ ꯀꯟꯁꯦꯞ ꯁꯦꯡꯅꯕꯒꯤ ꯇꯥꯛꯄꯅꯤꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯈꯪꯉꯣꯅ ꯍꯥꯏꯔꯝꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯁꯤꯗ ꯃꯥꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯗꯤꯗ ꯂꯥꯛꯁꯤꯀꯣ ꯀꯦꯟ ꯋꯤ ꯁꯦ ꯇꯦꯝꯄꯔꯦꯆꯔ of Srinagar and Simla taken togetherꯗꯤ ꯄꯨꯟꯁꯤꯜꯂꯒ ꯀꯅꯥ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯜꯂꯒ is less than the temperature at Shimla ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯁ꯭ꯔꯤꯅꯒꯔꯗꯤ -ꯇ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ -, ꯆꯠꯈ꯭ꯔꯦ ꯁꯤꯝꯂꯥꯗꯤ +ꯅꯤ ꯑꯗꯩ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤꯟꯕꯁꯦ is less than the temperature at Shimla ꯑꯗꯨ ꯍꯥꯏꯔꯤꯁꯤꯅ ꯁꯤꯝꯂꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯒꯤ ꯍꯦꯟꯅ ꯂꯦꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁ꯭ꯔꯤꯅꯒꯔꯒꯤ ꯀꯌꯥꯅꯦꯅ ꯈꯪꯉꯦ ꯍꯧꯖꯤꯛ ꯁ꯭ꯔꯤꯅꯒꯔꯒꯤ ꯀꯌꯥꯅꯦꯅ ꯂꯩꯈ꯭ꯔꯦ -2ꯅꯦꯅ ꯂꯩꯈ꯭ꯔꯦ ꯁꯤꯝꯂꯥ ꯀꯌꯥꯅꯦꯅ ꯂꯩꯔꯦ ꯁꯤꯝꯂꯥꯒꯤ +5ꯅꯦꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯄꯨꯟꯁꯤꯟꯕꯁꯦ ꯀꯌꯥ ꯇꯥꯔꯅꯤ 5°C ꯁ꯭ꯔꯤꯅꯒꯔꯒꯤ ꯀꯌꯥꯅꯣ ꯁ꯭ꯔꯤꯅꯒꯔꯒꯤ -2 ꯑꯅꯤꯃꯛ ꯑꯃꯅ ꯍꯥꯟꯅ ꯊꯝꯕ ꯍꯦꯛꯇ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯝꯃꯛꯑꯒꯦ ꯁ꯭ꯔꯤꯅꯒꯔꯒꯤ ꯍꯥꯟꯅ ꯊꯝꯃꯛꯑꯒꯦ ꯁ꯭ꯔꯤꯅꯒꯔꯒꯤ -2 ꯄ꯭ꯂꯁ ꯇꯧꯁꯟꯅꯗꯧ ꯂꯩꯔꯕꯅꯤꯅ ꯁꯤꯝꯂꯥꯒꯤꯅ +5 ꯑꯗꯨꯝ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯦ ꯃꯥꯒꯤ ꯑꯟꯁꯔꯁꯤ ꯀꯌꯥ ꯇꯥꯔꯦ +3ꯔ -3ꯔ ꯈꯜꯂꯒ ꯍꯥꯏꯔꯣ
3 ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯥꯏꯟꯁꯦ ꯀꯅꯥꯅ ꯆꯥꯎꯏ 5ꯅ ꯆꯥꯎꯏ ꯑꯗꯨꯗꯤ ꯁꯥꯏꯟ ꯄꯣꯖꯤꯇꯤꯚ ꯂꯥꯛꯑꯅꯤ 5 ꯃꯥꯡꯗ ꯂꯩꯕꯁꯦ ꯂꯧꯔꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯌꯥ ꯇꯥꯔꯦ +3 ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯝꯂꯥꯗꯒꯤ ꯍꯦꯟꯕ꯭ꯔꯥ ꯋꯥꯠꯄ꯭ꯔꯥ ꯂꯦꯁ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯤꯝꯂꯥꯒꯤꯗꯤ ꯀꯌꯥ ꯂꯩ ꯃꯁꯥꯒꯤ 5 ꯂꯩ ꯁꯤꯝꯂꯥꯒꯤꯗꯤ 5 ꯂꯩꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯟꯕꯁꯤꯅ ꯁꯤꯝꯂꯥ ꯃꯁꯥꯒꯤ 5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒꯤ ꯂꯦꯁ ꯑꯣꯏ ꯇꯥꯏ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯉꯤ ꯌꯦꯁ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯁꯦ +3 ꯇꯥꯏꯅ ꯇꯥꯈ꯭ರೆ ꯁꯤꯝꯂꯥ ꯃꯊꯟꯗꯒꯤꯗꯤ +5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ ꯑꯗꯨꯗꯤ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯁꯦ ꯁꯤꯝꯂꯥ ꯃꯊꯟꯗꯅ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯁ꯭ꯔꯤꯅꯒꯔ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯁꯤꯅ ꯁꯤꯝꯂꯥꯗꯒꯤ ꯍꯦꯟꯅ ꯂꯦꯁ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯂꯦꯁ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯌꯥꯔꯕꯁꯦ ꯑꯗꯨꯗꯤ is it also less than the temperature at Srinagar ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯨꯊꯠꯈ꯭ꯔꯦꯗꯣ ꯑꯣꯀꯦ ꯑꯦꯅꯤꯋꯦꯁ ꯑꯣꯀꯦ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯗꯣ ꯀꯌꯥ ꯇꯥꯒꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁ꯭ꯔꯤꯅꯒꯔꯒꯤ -2 ꯑꯗꯨꯒ ꯁꯤꯝꯂꯥꯒꯤ +5 ꯄꯨꯂꯞꯅ +3 ꯇꯥꯈ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯟꯕꯁꯦ is it also less than temperature ꯁ꯭ꯔꯤꯅꯒꯔꯗꯒꯤ ꯂꯦꯁ ꯑꯣꯏꯕ꯭ꯔꯥ ꯁ꯭ꯔꯤꯅꯒꯔꯒꯤꯗꯤ ꯀꯌꯥꯅꯦ ꯍꯥꯏꯈꯤꯒꯦ ꯁ꯭ꯔꯤꯅꯒꯔꯒꯤꯗꯤ -2ꯅꯦ ꯍꯥꯏꯈꯤꯗ꯭ꯔꯣ -2ꯒ +3 ꯀꯅꯥꯅ ꯆꯥꯎꯏ +3ꯅ ꯆꯥꯎꯏ -2ꯕꯨꯗꯤ +3ꯅ ꯆꯥꯎꯔꯦ ꯍꯥꯏꯕꯗꯤ -2ꯗꯤ ꯁ꯭ꯔꯤꯅꯒꯔꯅꯤ ꯑꯗꯨꯒ 3ꯁꯤꯅ ꯃꯕꯥꯅꯤꯒꯤ ꯇꯦꯀꯟ ꯇꯨꯒꯦꯗꯔ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯣꯏꯕꯥꯅꯤ ꯄꯨꯟꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯆꯥꯎ ꯂꯩꯔꯦꯗꯅ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯁꯤꯗꯤ ꯁ꯭ꯔꯤꯅꯒꯔꯗꯒꯤꯁꯨ ꯍꯦꯟꯅ ꯂꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯃꯧꯁꯨ ꯌꯥꯕ꯭ꯔꯥ ꯉꯥꯎꯕ꯭ꯔꯥ ꯑꯃꯨꯛꯀ ꯍꯥꯏꯔ ꯃꯨꯟꯅ ꯇꯥꯎꯀꯣ is it also less than the temperature at Srinagar is it ꯍꯥꯏꯁꯦ ꯑꯝꯇ ꯅꯠꯇꯦ ꯉꯁꯥꯏ ꯄꯨꯟꯁꯤꯟꯈꯤꯕꯒꯤ +3ꯗꯨꯅꯦꯕ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒ ꯄꯨꯟꯁꯤꯟꯕꯁꯦ ꯃꯥꯁꯦ ꯁ꯭ꯔꯤꯅꯒꯔ ꯃꯊꯟꯇꯗꯒꯤ ꯂꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯁ꯭ꯔꯤꯅꯒꯔꯁꯤꯗꯒꯤ ꯂꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯏꯗꯦꯀꯣ ꯍꯦꯟꯗ꯭ꯔꯣ ꯍꯦꯜꯂꯦꯗꯅ ꯑꯗꯨꯅ ꯅꯣ ꯍꯥꯏꯗꯣꯏꯕ ꯀꯣꯟꯕꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯁꯦ ꯑꯩ ꯍꯥꯏꯔꯝꯒꯦꯀꯣ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯀꯦ ꯀꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯁꯤ ꯇꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯗꯒꯤ ꯍꯌꯦꯡꯗꯒꯤ ꯇꯥꯛꯀꯦꯀꯣ ꯑꯩ ꯑꯅꯤꯁꯦ ꯀꯝꯄꯦꯌꯔ ꯇꯧꯔꯛꯀꯦ ꯀꯣꯏꯁꯟ ꯅꯝꯕꯔ Dꯁꯦ ꯅꯪ ꯉꯥꯎꯔꯝꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒꯅꯤꯀꯣ ꯁ꯭ꯔꯤꯅꯒꯔꯒꯤ ꯀꯌꯥꯅꯣ ꯁ꯭ꯔꯤꯅꯒꯔꯒꯤ ꯑꯩꯈꯣꯏꯅ -2 ꯂꯩꯔꯦ ꯁꯤꯝꯂꯥꯒꯤ +5 ꯂꯩꯔꯦ ꯁ꯭ꯔꯤꯅꯒꯔꯒ ꯁꯤꯝꯂꯥꯒꯒꯤ ꯄꯨꯟꯁꯤꯟꯕꯁꯦ ꯀꯌꯥꯅꯣ -2 +5 +3 ꯁꯤꯕꯨ ꯍꯨꯝꯕ ꯌꯥꯔꯦ ꯇꯦꯀꯟ ꯇꯨꯒꯦꯗꯔ ꯃꯕꯥꯅꯤ ꯄꯨꯟꯁꯤꯟꯕꯒꯤ ꯑꯍꯥꯟꯕꯒꯤ can we say temperature of Srinagar and Shimla taken together is less than the temperature at Shimla ꯍꯥꯏꯕꯁꯤ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯟꯕꯁꯤꯅ ꯄꯨꯟꯁꯤꯜꯂꯤꯕ ꯅꯝꯕꯔ 3 ꯑꯍꯥꯟꯕꯒꯤꯁꯤꯀꯣ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯅ is less than ꯄꯤꯛꯄꯔꯥ ꯍꯥꯏꯕꯅꯦꯕ then the temperature ꯀꯅꯥꯗꯒꯤ ꯁꯤꯝꯂꯥꯒꯤꯗꯤ ꯀꯌꯥ ꯂꯩ 5 ꯁꯤꯝꯂꯥꯒꯤꯗꯤ 5 ꯅꯠꯇ꯭ꯔꯣ ꯄꯤꯛꯏ ꯁꯤꯁꯤꯅ ꯁꯤꯗꯒꯤ ꯄꯤꯛꯄ꯭ꯔꯥ ꯍꯪꯕꯅꯦ ꯄꯤꯛꯏ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯍꯥꯏꯁꯤꯅ is it also ꯍꯥꯏꯗꯤ +3ꯁꯦ less than temperature at ꯁ꯭ꯔꯤꯅꯒꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄꯔꯥ ꯍꯥꯏꯕ ꯁ꯭ꯔꯤꯅꯒꯔꯒꯤꯗꯤ -2 ꯂꯩꯌꯦ -2ꯒ +3ꯒꯗꯤ +3ꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯕꯗꯤ ꯄꯤꯛꯇꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯇꯦꯀꯟ ꯇꯨꯒꯦꯗꯔꯗꯨꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯕꯗꯤ ꯏꯠꯇꯣ ꯍꯦꯟꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯅꯣ ꯍꯥꯏꯗꯣ ꯁ꯭ꯔꯤꯅꯒꯔꯗꯒꯤ ꯇꯦꯀꯟ ꯇꯨꯒꯦꯗꯔꯗꯨꯅ ꯃꯣꯕꯥꯏꯜ ꯄꯨꯟꯁꯤꯟꯕꯗꯨꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯄꯤꯛꯇꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯌꯥꯔꯦꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯎ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯀꯨꯞꯊꯅ ꯇꯥꯛꯑꯕꯅꯤ ꯍꯌꯦꯡ ꯀꯣꯏꯁꯟ ꯅꯝꯕꯔ 2, 3, 4, 5 ꯃꯊꯪ ꯇꯥꯛꯊꯔꯛꯀꯦ ꯉꯁꯤꯐꯥꯎꯒꯤꯗꯤ ꯁꯤ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯗꯩ ꯇꯥꯛꯏꯁꯦ ꯑꯩꯅ ꯍꯣꯠꯂꯒ ꯇꯥꯛꯄꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯀꯦ ꯋꯦꯠ ꯂꯩꯖꯈ꯭ꯔꯦ ꯅꯣꯏꯅ ꯕꯣꯏꯗ ꯍꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯍꯣꯠꯀꯗꯕꯅꯤꯀꯣ ꯑꯩꯅ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒꯤ Aꯗꯣ ꯐꯖꯅ ꯍꯣꯠꯂꯒ ꯊꯝꯃ ꯂꯩꯔꯦ ꯕꯦꯡꯒꯂꯨꯔꯨ ꯎꯇꯤ ꯁꯤꯝꯂꯥ ꯍꯥꯏꯅ ꯇꯦꯝꯄꯔꯦꯆꯔ ꯊꯥꯔꯒ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯑꯩꯅ ꯇꯥꯛꯈꯤꯕꯗꯣ ꯃꯊꯪ ꯂꯩꯔꯦ ꯐꯣꯟꯗꯒꯤ ꯇꯥꯛꯄꯅꯤꯅꯅꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯅꯝꯕꯔ Bꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ 30 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯇꯥꯈꯤꯕꯗꯣ ꯃꯊꯪꯗꯨꯅ -6ꯀ ꯇꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯑꯣꯀꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯍꯣꯠꯀꯅꯤ ꯍꯥꯏꯕ ꯁꯨꯝ ꯂꯩꯔꯦ ꯅꯣꯏ ꯄꯣꯁ ꯇꯧꯔꯒ ꯏꯒꯦꯁꯨ ꯌꯥꯏꯀꯣ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ
ꯀꯝꯄꯦꯔꯤꯖꯟ ꯇꯦꯝꯄꯔꯦꯆꯔ ꯀꯝꯄꯦꯔꯤꯖꯟꯒꯤꯗꯨꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯇꯥꯛꯈꯤꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯇꯥꯛꯈꯤꯕꯗꯣ ꯃꯣꯕꯥꯏꯜꯅꯤ ꯄꯨꯟꯁꯤꯟꯕꯁꯤꯅ 3 ꯇꯥꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯁꯤꯝꯂꯥꯒꯤꯗꯤ 5 ꯂꯩꯕꯅꯤꯅ ꯍꯣꯏ ꯂꯦꯁ ꯑꯣꯏꯌꯦ ꯌꯦꯁ ꯑꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯧꯖꯤꯛ ꯇꯥꯛꯈꯤꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯍꯣꯠꯄ ꯃꯇꯝꯗꯅ ꯌꯥꯔꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯏꯕꯗꯣ ꯐꯣꯟꯗ ꯏꯕꯒꯤ ꯌꯥꯗꯕꯒꯤꯅꯦ ꯑꯦꯅꯤꯋꯦꯁ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯌꯥꯔꯦ ꯉꯁꯤꯒꯤꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ